Khulngakpa hatpa madi fabagi bayokta Peace and Integrity Committee Kyamgai amasong All Kyamgai nupi chawkhat thorang lup ani na sinduna ngase Kyamgai thongkhonggi waiting setup yamna wakat mifam ama chathakrai wakat mifam maduga mari leidana Peace and Integrity Committee PK Convener Chingakham Mega Sandrana Hai Lamdam asina thawai khubakta haptuna khulngak liba naha sing security force na faningba matamda phaba amade hatpagi thawong sing asi akanba maungda condemn tawe lamdam asigi chief minister gi fam asi kuki furup ki miyoi amada sinarabaso separate administration gi demand di ahung balairoi haina MLA Paulana haukipna phongdokhiba ado miyamna yabangam loi mahak Indian constitution gi kanglon matung inna longak na chatkani haina wasak laukraba MLA amade Lana siga mari laidana mahakna thengkhang kaya klogi wangbada wafung kaya phongdoktuna lakle illegal oiba wafung kaya hanjin phongdok laba fawba makhoigi mathakta action amata laukhatpa kamdana lairiba se laibak thibane makhoida tainaba kamdraga masagi maram khulngak jariba sing phaba punba tawragliba sida miyamna tumina kaidonungda leiroi haina so mahakna makhata na phongdokhe Kopi tariba koliba umum koktoiba mayam se akoi protected forest area reserve forest area se kangdam ni gani India government gi magi nom chauje riba Indian constitution chauje mayam se akoi nganga chachebo kangbu si akoi do wonsal laga husi se tana tana kapa sumba mayam se kotak da lek kodam ni ha wafam jima thamjage aduga marak sideda akoi na masi makhata na sum tawragadi masida laibiriba akoi imajinga akoi putna khucham darakanda Manipurda amaso ihok lakani habsi masi ngasi India lenga ta akoi na thamjadi akoi gi huji Manipurda nahan tang mapan gi February date man 9 ding hoji bokta Manipur government gi sarkar gi tangdu leta da mamla iba amana chimisa je amana woba khoi adu da khoi karim da khoi baisale je tagudabu akhoi noi masen manadra kan ngasi Manipur praja da akhoi gi nahungna PR se koi no leudraba PR hoji na administration suspension ni hare kai gi masi su mung jasanadra gadi PR lakani hare ada gadi sumba mayam ahong amal halise ako politics ahong amal halise masi tawigano masi yam thuna laibiriba ko gi ruling gi MLA sing na position rakanda yam atuba matamda anobo government ama yam thuna lahan biu kai gumal lahan da gri sumada PR lak khotna tawroga full prayer PR ga lakhita gadi madugi daita mayam sing do ako huji laibiriba MLA sing pugodam ya thamjari